ꯄꯨꯕꯗ ꯇꯔꯥꯃꯨꯛ ꯆꯠꯂꯤ ꯑꯗꯨꯝ ꯈꯪꯉꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯊꯝꯐꯝ ꯖꯒꯥꯅꯤꯁꯦ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯃꯣꯁ ꯆꯪꯉꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤꯁꯦ ꯑꯗꯨꯝ ꯆꯪꯉꯛꯄ ꯍꯧꯔꯦ ꯃꯃꯥꯡꯅ ꯍꯦꯜꯂꯤꯀꯣ ꯃꯤ ꯇꯤꯟꯕꯁꯦ ꯍꯟꯗꯛꯀꯤ ꯃꯤ ꯌꯥꯝ ꯊꯣꯏ ꯌꯥꯝꯗꯦ ꯃꯃꯥꯡꯒꯤꯗꯗꯤ ꯑꯁ ꯃꯤ ꯀꯤꯔꯀꯤ ꯏꯟꯅꯕꯅꯦ ꯃꯃꯥꯡꯒꯤꯗꯗꯤ ꯑꯩꯈꯣꯏ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯅꯤꯅꯦ ꯂꯣꯏꯔꯗꯤ ꯍꯥꯏꯔꯣ ꯍꯤ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯊꯝꯃꯤꯅꯤ ꯃꯤꯗꯤ ꯑꯗꯨꯝ ꯌꯥꯝꯃꯤ ꯃꯃꯥꯡ ꯇꯧꯈꯤꯕꯅ ꯍꯦꯜꯂꯤꯗ ꯃꯤ ꯌꯥꯝꯕꯁꯦ ꯍꯟꯗꯛꯇꯩꯀꯣ ꯂꯥꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯆꯠꯂꯁꯤꯔꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯔꯦ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯒꯦ ꯁꯤ ꯂꯣꯏ ꯂꯩꯔꯦꯅꯦ ꯖꯤꯝ ꯁꯥꯟꯅꯒꯦꯔꯣ ꯑꯁꯟꯗ ꯗꯤꯖꯜ ꯑꯣꯛꯇꯣ ꯂꯣꯟ ꯊꯥꯕ꯭ꯔꯥ ꯈꯪꯗꯦ ꯂꯩꯔꯤꯁꯦ ꯅꯣꯏ ꯁꯥꯟꯅꯒꯦꯔꯣ ꯁꯤꯗꯣ ꯄꯞꯖꯤ ꯗ꯭ꯔꯦꯁ ꯆꯦꯁ ꯃꯅꯤꯄꯨꯔꯒ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣ ꯂꯪꯖꯔꯛꯁꯅꯤ ꯒ꯭ꯔꯦꯅꯦꯠꯅ ꯒ꯭ꯔꯦꯅꯦꯠ ꯂꯪꯉꯥꯏ ꯀꯝꯗꯧꯅꯤ ꯂꯩꯔꯦ ꯂꯣꯏ ꯂꯩꯔꯦ ꯅꯣꯡꯃꯩꯗꯤ ꯌꯥꯎꯗ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒꯤ ꯔꯤꯜꯁ ꯅꯞꯄ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯠꯁꯤ ꯂꯩꯔꯦ Pikachu nꯠꯇ꯭ꯔꯣ ꯁꯤ ꯃꯥꯅꯤ Pikachuꯅꯤꯅꯦ ꯆꯦꯁ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯆꯃꯝ ꯃꯥꯜꯂꯦ ꯑꯁ ꯍꯟꯗꯛ ꯊꯥꯒꯤ ꯂꯨꯍꯣꯡ ꯈꯨꯗꯣꯡꯕ ꯌꯥꯎꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯄꯥꯛ ꯈꯟꯗ ꯌꯥꯔꯅꯤ ꯂꯨꯍꯣꯡ ꯈꯨꯗꯣꯡꯕ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏ ꯄꯦꯔꯥꯃꯤꯠꯀꯤ ꯑꯗꯨꯝꯕ ꯌꯦꯡꯉꯤ ꯀꯔꯤ ꯌꯧꯔꯒꯦ Ruslan ꯄꯣꯠꯁꯤꯡꯁꯦ ꯃꯃꯜ ꯑꯃ ꯊꯦꯠꯇꯣꯏꯗꯣ ꯅꯣꯏ ꯃꯃꯜ ꯐꯥꯏꯇꯤꯡꯒꯤꯅꯤꯅꯦ
Foto film tong jaga. Taman music juga. Kapan song ni kalian taman music je ya? Kapan song ni kalian tahu je? Apaan ni dia ni? Kaya advance hospital mana to ada nih? Dito 이제. matang sida dum video si sware sumo sinjarage